ai haige nemta police ta haige governor da haige chief secretary da haige ne je noine sakdo honda bangam gadro masagi kangwu madugi kulai pa kangwu madugi magi nominee oina lakpane ba anna paisa ngakna ya ta matang lakani amgi lengak lehendana sum mayang da sum lengak lebang ngak pagi film da sum leitaragadi sen sum nuai nam lena miam na pam da ba use mo yoran sumayan to akhoi issue si yam ti yam chalak ko akhoi issue khra de dum leiri gamen ama sembada akhoina खोजिक सी सेंब यागद्रा यारोइद्रा हाइबगी मतंग सिदा नेरकपदा इशू खरदे दुम लई जे खोनि येंकांदा आईडीपी इंटरनली डिस्प्लेस्ड पर्सन मयाम अमा पीआर गवर्नमेंट सु अदम थबक तौदि हाबदी यापोंतिदा अदम थबक किम खगदम तौय अद खोइना पाम पोतुदि यौदि हाता को द आईडीपी सिंगसी सिंखोंग सिंयादा लैरिबा मयाम को लैरिबा मयाम सिंगसी अदम खर खरदि तम तमना सुम अदम पुसलगा तहनबा अदम हौय लेहनबा अदम हौय सिमा खो यानिंगने ने खले यादबसी कुंबी की मनुंग द तोरगा अखोगी बोरा यांग बी सुनाकन जे असिदा कंदोबा अखोगी कनोगा पांगलगा मैतैगा तामिनबनी अदुगा देन अदेदी पांगल ले होरगा अखोगी मैतै तारे दु कुकी सिंग खर सथो कुकी ताबे वाने बको अरेंगोन टेलीफोन अम तोरे आइगी आइबु नुसिबा नहानी मानंग धारकपदा कोई मैतै सिंगसी सखिबसी याम नुंगाइते मोइसी कुकी लापसु नते अम लापसु नते सिपाइजु लई अदुम लेहनबे यारबा पोने मोइ हाजिको अदुम संगनबे यारबा पोनी असिंबसे खरामता हाइबियु गाइना एंगोन हाइरेबको अदा मैतै लेतब सियाम नुंगाइते मोइसी नाइतोम तारगाबको हिंगमंग दोंमादि गाइना हाइरे याम सिबम यावे मैतै पांगलना मैतै पांगलना सा हाइरे स्माइ तौदना ngsaigi kainoromdasu susapur maikaidasu ngasai boundary mayada khoi haitare ko torbung bangla swaida khara athete khara leiba adugumba then khoi impal isromda khari yame ko dolai thabi jema adum sang yarame du sanghan de dolai thabi adai somna kan da gaul tabi singba sidi adum phajana ngak mai ngak sen bagi thorang si hongdoga khar samdoga adum khundan ba yarba pot khara sineba ko adum sibdi adum yaba adagi den akhoi ni yeng be yai कोई मोरे दा होतिमा हेक्संग बदुदी फजरोय देन अदगदी स्वाइदा इम्फाल लेरंबा मयाम दुसु इम्फाल लागा हेक मुई लाखे बदा मैतै नदी केम तौरोय को अद मुई मसादा हंगोय जबम यावने बको की जबम यावनी समाय तौगना अखोय मैतै गेसु सुसापुर संग हेक लेगे है मतम लेगे दि हारिनी को मैतै गिदि अदसु हेक नुंगाय तबा खमुक खमुक तौनबा पोट खर यावगदरा शुम खर दे मतम खर संगिनी सिदि अदम था दरतबा सही अमानी अदम संगिनी न खली अदब अयाबा मफम मयाम सिंगदी लोइनमक संगना हल्लगा मी यामदबदा लिसिंग तरा कुन मुक्तंग लेहौरगदी खितंग फैदना को हारिबा फिवम लैरगदी लिसिंग तरा कुन जे संग यादबि लैरगदी लैंगाक सेमदे अदम ओथोकदो होय अदुगी पोर्सम लैरे को अदुमा अदगी देन अतोपा मना आई इशू खरदने को थमदोसे अदगी अतोपा मना करी सुनो हरकादा नेशनल हाईवे सिंगसिदा अखोगी ओनली कांगलोप अमखक कनान हरकादा मैतै से संग यारोए न थिंग को लाकपा यारोए न थिंग मोगी एरिया नि से संग यारोए लाकपा यारोए न थिंग सिनि को मैतै सिंगदी अखोगी गनोगिदा कुकी संग खोपा म तोबा नावाई थिंगबा गाक साउनंगी मनुंगी थिंगबो ओइना तवी अदो जे मखा ताना थिंगबगी पाउ कसलिति को नद्रा अदो मोइदि हौसिक तुम थिंगी लाकनि हाइदे थिंगदोइनी नद्रा सुबा पोर्ट अमा लई अदुगा सिगी पोर्ट से हांगदोके ना हाई तारगदी गवर्नमेंट ऑफ इंडिया ना अदम हांगदोकपदा यामना लूना थोप पोर्ट नतेसी अखोय अदम हानदे होना हाइनरग लाइदना हाइनरग लाई अदुगा सिगी इशू अनिसी पॉपुलर गवर्नमेंट इंजन बे समुएन खाली मरमदि केना कंदा पीआर की गवर्नमेंट दा तौब ngमलमदब थबक तो पॉपुलर गवर्नमेंट ngम मोय हाइबदि लेते अदुगा मदु फजदब पोर्ट अमा अदम ओयेबको सिमजु लेरे अतोबा मना मु कुकी एमएलए सिंग को कुकी एमएलए सिंग सी कदोगे हकादा मोइसी गवर्नमेंट सेंबदा यावबा यारोय आर करिगुबा याव तारगदी हातकनी नत्रा मागी इमुंग मनुंग सिंग मोइ लेहलोय सिने को सिगी पोर्ट अमा गन तोई किहनबा खंगनबा याम साथिना तमनबा पोर्ट अमा खक लई अदो मसी कनाना तमननो सिन्याना खंगी सु ग्रुप त यावदबा कांगबु कुलाई पाइबा कांगबु अमना तौबनी हंदकी कुकीगा मैतैगा की कांगलुकी इरांग सिदा यामना मपांग खलकपा कांगबु अमखकनेबा को नत्रा अदुदी नहामुसु खरा हौग्रे को मिलिटरी क्रैकडाउन सी तरे निपालक तराक तौकांदा अदम मुजु खुलाई थारोकनेबा को अदम पोसु खर तौहनिंग पोट खर लैबा सिमजु लेरे अतोपा मा ngasai panaki bada yaure ko
ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥ ꯊꯣꯔꯛꯄꯗ ꯑꯗꯨꯝ ꯈꯪꯉꯤꯀꯣ BJPꯒꯤ ꯃꯅꯨꯡꯗ ꯂꯤꯗꯔꯁꯤꯞꯀꯤ ꯀ꯭ꯔꯥꯏꯁꯤꯁ ꯑꯃ ꯂꯥꯛꯀꯗ꯭ꯔꯥ ꯍꯧꯖꯤꯛ ꯂꯩꯕ꯭ꯔꯥ ꯃꯅꯨꯡꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ ꯄꯣꯠꯁꯤꯗꯀꯣ ꯑꯗꯣ ꯁꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯪꯉꯤ ꯀꯅꯥꯅ ꯂꯤꯗꯔ ꯑꯣꯏꯅꯅꯕ ꯀ꯭ꯂꯦꯝ ꯇꯧꯅꯒꯦꯁꯤ ꯑꯗꯨꯝ ꯈꯪꯉꯤꯀꯣ ꯑꯗꯣ ꯑꯦꯅꯤꯋꯦ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯂꯤꯗꯔꯁꯤꯞꯀꯤ ꯏꯁꯨꯁꯤꯗꯤ ꯑꯩꯗꯤ ꯃꯔꯨꯑꯣꯏꯕ ꯏꯁꯨ ꯑꯣꯏꯔꯣꯏꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯏꯁꯤ ꯃꯣꯏꯅ ꯐꯅꯌꯥꯝꯅ ꯑꯣꯏꯅꯤꯡꯉꯒꯁꯨ ꯑꯣꯏ ꯌꯥꯔꯣꯏ ꯁꯦꯟꯇꯔꯅ ꯈꯜꯂꯛꯄꯗꯨꯗ ꯉꯁꯥꯏꯒꯤ ꯃꯣꯏ ꯍꯧꯅꯕꯤꯅꯤ ꯃꯁꯤ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤꯒꯤ ꯍꯧꯅꯕꯤꯅꯤ ꯀꯣꯡꯒ꯭ꯔꯦꯁ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯑꯣꯕꯖꯥꯔꯚꯔ ꯑꯃ ꯂꯥꯛꯑꯀꯥꯟꯗ ꯁꯤ ꯈꯜꯂꯦ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯅꯍꯥꯟꯋꯥꯏ ꯅꯠꯇ꯭ꯔꯣ ꯅꯍꯥꯟꯃꯨꯛꯇ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯊꯣꯡꯖꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ MLA ꯑꯣꯏꯔꯤꯕ ꯕꯤꯁꯣꯖꯤꯅ MLA ꯙꯃꯥꯗ ꯌꯥꯝꯃꯤ ꯅꯠꯇ꯭ꯔꯥ ꯁꯨꯡꯂꯩ ꯂꯩꯇꯕꯒꯨꯝꯕ MLA ꯑꯃꯅ ꯊꯥꯔꯥꯎꯅ ꯃꯉꯣꯟꯗ ꯁꯤꯃꯤꯁ ꯄꯤꯊꯣꯛꯏꯗꯨꯅꯤ ꯅꯠꯇ꯭ꯔꯥ ꯁꯨꯃꯥꯏꯅ ꯄꯤꯊꯣꯛꯏꯁꯤꯅꯤ ꯑꯗꯣ ꯃꯥꯁꯨ ꯁꯤꯃꯤꯁ ꯑꯣꯏꯍꯟꯒꯅꯤ ꯅꯪ ꯃꯇꯝ ꯅꯍꯥ ꯑꯣꯏꯔꯤ ꯃꯇꯝ ꯈꯔ ꯂꯩꯔꯤꯑꯅ ꯇꯧꯔ ꯄꯤꯊꯣꯛꯑꯝꯃꯤ ꯇꯧꯔꯤꯁꯤꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤ ꯑꯩꯈꯣꯏ ꯎꯏ ꯁꯤꯃꯁꯨ ꯂꯩꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯎꯔꯤꯕ ꯃꯌꯥꯝ ꯐꯦꯛꯇꯔ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤ ꯑꯅꯥꯕꯁꯤ ꯍꯦꯟꯖꯜꯍꯟꯕ ꯌꯥꯗꯦ ꯀꯣ ꯑꯅꯥꯕ ꯍꯦꯟꯖꯜꯍꯟꯕ ꯌꯥꯗꯦ ꯑꯗꯨꯒ ꯉꯁꯥꯏ ꯍꯥꯏꯕꯤꯈ꯭ꯔꯦ ꯒꯃꯦꯟ ꯑꯃ ꯁꯦꯝꯕꯒꯤ ꯃꯇꯝꯁꯤꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 2026 ꯍꯥꯏꯕꯗꯤ ꯃꯊꯪ ꯆꯍꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 13 ꯐꯥꯎꯁꯤꯗ ꯂꯥꯁꯅꯤ ꯁꯤꯗꯒꯤꯗꯤ ꯂꯩꯇ꯭ꯔꯦ ꯁꯤꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯤ ꯁꯤꯗꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯔꯒꯗꯤ ꯍꯥꯎꯁ ꯗꯤꯖꯣꯜቭ ꯇꯧꯔꯦ ꯍꯥꯏꯔꯗꯤꯀꯣ ꯍꯥꯎꯁ ꯗꯤꯖꯣꯜቭ ꯇꯧꯔꯅꯤ ꯑꯗꯨꯒ ꯗꯦꯟ 2027ꯗ ꯏꯂꯦꯛꯁꯟ ꯇꯧꯔꯛꯑꯅꯤ ꯑꯗꯨꯅꯤ ꯉꯁꯥꯏ ꯀꯣꯡꯒ꯭ꯔꯦꯁꯅ ꯄꯥꯝꯃꯤꯁꯦ ꯉꯁꯤ ꯕꯤꯃꯣꯜ ꯑꯩꯈꯣꯏꯖꯝꯅ ꯑꯥꯗ ꯗꯦꯜꯂꯤꯗ ꯋꯥ ꯉꯥꯡꯕꯒꯤ ꯄꯣꯠ ꯑꯃꯈꯛ ꯑꯩ ꯇꯥꯏ ꯃꯥꯅ ꯍꯥꯏꯕꯗꯣ ꯐ꯭ꯔꯦꯁ ꯃꯦꯟꯗꯦꯠ ꯑꯃ ꯂꯧꯕꯅ ꯆꯨꯝꯃꯦꯅ ꯃꯥꯁꯨ ꯑꯗꯨꯝ ꯍꯥꯏ ꯗꯦꯟ ꯑꯇꯩ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯀꯥꯡꯕꯨꯁꯤ ꯌꯥꯝ ꯀꯟꯅ ꯍꯥꯏ ꯁꯤ ꯍꯥꯏ ꯑꯗꯣ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯅ ꯆꯍꯤ ꯑꯃ ꯋꯥꯠꯂꯤꯁꯦ 2026 ꯑꯃ ꯋꯥꯠꯂꯦ 27 ꯍꯧꯔꯛꯄ ꯅꯠꯇ꯭ꯔꯥ ꯆꯍꯤ ꯑꯃꯒ ꯊꯥ 4-5ꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯂꯩꯍꯟꯗꯅ ꯁꯨꯝ ꯃꯌꯥꯡꯗ ꯁꯨꯝ ꯂꯩꯕꯥꯛ ꯉꯥꯛꯄꯒꯤ ꯐꯤꯕꯝꯗ ꯁꯨꯝ ꯂꯩꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯀꯩꯅꯣꯝ ꯇꯧꯔꯅꯦꯕꯀꯣ ꯀꯩ ꯂꯝꯕꯤ ꯐꯪꯉꯤ ꯁꯦꯝꯗꯦ ꯑꯃ ꯐꯪꯉꯤꯁꯦ ꯇꯧꯅꯤꯡꯉꯥꯏꯃꯛꯇ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤ ꯃꯔꯝꯗ ꯃꯨꯟꯅ ꯈꯪꯗꯕ ꯀꯥꯡꯕꯨꯅ ꯂꯩꯕꯥꯛ ꯉꯥꯛꯍꯜꯂꯒ ꯀꯩꯅꯣ ꯇꯧꯗꯣꯏꯁꯤꯕꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤꯅ ꯑꯦꯖꯨꯀꯦꯇꯤꯞ ꯑꯣꯏꯔꯤꯕ ꯃꯌꯥꯝꯁꯤꯅꯒ ꯆꯥꯎꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯤ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯣꯐꯤꯁꯥꯔ ꯃꯌꯥꯝꯅ ꯆꯥꯎꯔꯤꯁꯤꯡꯁꯤꯗꯤ ꯑꯉꯛ ꯐꯪꯅ ꯆꯥꯎꯔꯖꯥꯠꯅꯤ MLAꯒꯤ ꯐꯣꯟ ꯄꯥꯏꯕꯤꯗꯦꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯣꯏ ꯌꯥꯎꯔꯕꯅꯤ MLAꯒꯤ ꯐꯣꯟꯗ ꯅꯠꯇꯦꯅꯦ ꯉꯁꯥꯏꯒꯤ ꯃꯣꯏꯁꯤ ꯄꯣꯂꯤꯁꯤ ꯃꯦꯀꯔꯗ ꯌꯥꯎꯕꯗꯧꯅ ꯇꯧꯈ꯭ꯔꯦ ꯑꯗꯨꯅ ꯃꯣꯏ ꯃꯁꯥꯁꯤꯡꯁꯤꯅ ꯃꯣꯏ ꯃꯈꯥꯗ ꯂꯩꯕ ꯑꯣꯐꯤꯁꯤꯌꯦꯜ ꯐꯥꯎꯗ ꯇꯝꯊꯤꯅ ꯑꯣꯠꯄꯤꯔꯛꯑꯕꯅꯤ ꯅꯩꯕꯤꯔꯛꯑꯕꯅꯤꯀꯣ ꯊꯥꯏꯅ ꯃꯟꯇ꯭ꯔꯤꯒ ꯅꯪꯅꯔꯤꯉꯩꯗ ꯅꯪꯅ ꯁ꯭ꯀꯤꯝ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨꯗꯒꯤ ꯁꯣꯏꯈꯤꯕ ꯃꯌꯥꯝ ꯁꯤ ꯁꯣꯏꯈꯤꯕ ꯈꯣꯠꯈꯤꯕ ꯃꯌꯥꯝꯗꯨꯒꯤ ꯑꯗꯨꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯀꯣꯜ ꯇꯧꯗꯅ ꯑꯃ ꯇꯧꯗꯅ ꯁꯁꯄꯦꯟ ꯇꯧꯅꯤ ꯀꯥꯏꯅ ꯇꯧꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝ ꯑꯃ ꯃꯊꯪ ꯑꯩꯈꯣꯏ ꯎꯔꯛꯑꯕꯅꯦꯕ ꯁꯤ ꯑꯩꯈꯣꯏ ꯈꯪꯉꯕꯅꯤ ꯎꯔꯛꯑꯕꯅꯤ ꯃꯁꯤꯅ ꯇꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯔ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯖꯪꯒꯜꯗ ꯂꯩꯕ ꯖꯪꯒꯜꯒꯤ ꯔꯥꯖ ꯍꯥꯏꯗꯣ ꯖꯪꯒꯜꯒꯤ ꯂꯩꯉꯥꯛ ꯍꯥꯏꯗꯣꯅꯦꯕꯀꯣ ꯑꯆꯧꯕꯁꯤꯡꯁꯤꯅ ꯃꯁꯥꯁꯤꯡꯁꯤ ꯐꯥꯔꯒ ꯆꯥꯕ ꯅꯨꯡꯁꯥꯅ ꯁꯖꯤ ꯐꯥꯔꯒ ꯆꯥꯕꯗꯨꯕꯨ ꯅꯨꯡꯁꯥꯒꯤ ꯃꯔꯥꯜꯅꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯂꯣꯅꯤꯅꯦ ꯃꯗꯣ ꯖꯪꯒꯜꯒꯤ ꯂꯣ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯆꯥꯔꯤ ꯅꯠꯇ꯭ꯔꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ PR ꯃꯅꯨꯡꯁꯤꯗ ꯉꯁꯥꯏ ꯑꯆꯧꯕ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯥꯔ ꯃꯌꯥꯝꯁꯤꯅ ꯃꯁꯥꯐꯥꯎ ꯐꯥꯔ ꯆꯥꯈꯠꯂꯀꯥꯟꯗ ꯃꯤꯆꯝ ꯑꯩꯈꯣꯏꯗꯤ ꯀꯃꯥꯏꯅ ꯆꯥꯔꯣꯏꯗꯣꯏꯅꯣ ꯑꯔꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯟꯇ꯭ꯔꯤꯒꯗꯤ ꯃꯋꯥ ꯂꯧꯗ꯭ꯔꯕ ꯄꯣꯠ ꯑꯃꯅꯦꯕꯀꯣ ꯁꯤꯅꯤ ꯑꯗꯨꯅ ꯁꯤ ꯃꯌꯥꯝꯁꯤ ꯌꯦꯡꯀꯥꯟꯗ ꯃꯇꯝꯗꯤ ꯀꯩꯗꯧꯔꯦ ꯍꯥꯏ ꯀꯥꯟꯗ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯗꯨꯅꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 13 ꯁꯤ ꯂꯥꯁ ꯗꯦꯅꯤ ꯅꯠꯇ꯭ꯔꯥ 20 ꯀꯩꯅꯣꯒꯤ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛꯇꯒꯤ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯁꯤ ꯌꯦꯡꯕꯤꯔꯣ ꯌꯦꯡꯀꯥꯟꯗ ꯑꯁꯥꯡ ꯀꯁꯥꯔꯅ ꯍꯥꯏ ꯃꯥꯅ ꯖꯅꯋꯥꯔꯤ ꯊꯥꯗ ꯁꯦꯝꯍꯟꯒꯅꯤꯅ ꯍꯥꯏꯀꯣ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯇꯝ ꯈꯔ ꯑꯗꯨꯝ ꯂꯩꯔꯤꯀꯣ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯇꯥꯡ 13 ꯐꯥꯎ ꯑꯗꯨꯝ ꯁꯦꯝꯍꯟꯕ ꯌꯥꯏꯑꯕ ꯑꯗꯣ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯂꯥꯡꯗꯦ ꯍꯥꯏꯕꯗꯨꯗꯤ ꯂꯥꯡꯉꯨꯔꯁꯨ ꯀꯥꯟꯅꯔꯣꯏ ꯃꯔꯝꯗꯤ ꯍꯧꯖꯤꯛꯀꯤ ꯇꯥꯡ ꯑꯃ ꯍꯧꯈ꯭ꯔꯦ ꯁꯤꯗꯒꯤꯅ ꯇꯥꯡ 13 ꯐꯥꯎꯗꯤ ꯄꯥꯔꯂꯤꯌꯥꯃꯦꯟ ꯁꯦꯁꯟ ꯂꯩ ꯄꯥꯔꯂꯤꯌꯥꯃꯦꯟ ꯁꯦꯁꯟꯗꯗꯤ ꯑꯩꯈꯣꯏꯅ ꯐꯅ ꯌꯥꯝꯅ ꯂꯥꯡꯉꯁꯨ ꯑꯃ ꯇꯧꯔꯒꯁꯨ ꯁꯤꯃꯛꯅ ꯅꯍꯥꯟꯈꯣꯏꯁꯨ PR ꯂꯩꯕꯅꯤ나 ꯁꯤꯃꯛꯅ ꯒꯃꯦꯟ ꯑꯃ ꯁꯤ ꯃꯅꯨꯡꯗ ꯁꯦꯝꯍꯟꯒꯅꯤ ꯂꯩꯇꯕꯅꯤꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯏ ꯀꯅꯥꯗ ꯍꯥꯏꯗꯣꯏꯅꯣ ꯁꯤꯅꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯐꯪꯉꯦ ꯎꯅ ꯐꯪꯉꯣꯏ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯐꯪꯉꯦ ꯎꯅ ꯐꯪꯉꯣꯏ ꯃꯅꯤꯄꯨꯔꯒꯤ ꯋꯥꯒ ꯑꯣꯏꯁꯜꯂꯦ ꯀꯩꯝ ꯇꯥꯕꯤꯔꯣꯏ ꯅꯠꯇ꯭ꯔꯥ ꯀꯩꯝ ꯇꯥꯔꯣꯏꯗꯕꯅꯤꯅ ꯑꯗꯨꯝ ꯇꯥꯡ 13 ꯐꯥꯎꯗꯤ ꯀꯩꯝ ꯄꯥꯔꯨꯔꯅꯨꯀꯣ ꯍꯧꯖꯤꯛ ꯇꯥꯡ 13ꯀꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯉꯥꯛꯇ ꯄꯣꯊꯥꯈꯤꯒꯦ ꯍꯥꯏꯕ ꯌꯥꯗꯅ ꯇꯥꯡ 13ꯗꯒꯤ ꯂꯧꯈꯠꯄ ꯌꯥꯅꯅꯕ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯤ ꯂꯧꯈꯠꯄ ꯌꯥꯅꯅꯕ ꯄꯣꯄꯨꯂꯔ ꯒꯃꯦꯟ ꯑꯃ ꯁꯦꯝꯕ ꯌꯥꯅꯅꯕꯒꯤꯗꯨꯗꯤ ꯃꯗꯨꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤ ꯃꯈꯨꯠꯇ ꯂꯩꯇꯦ ꯀꯣ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤ ꯃꯈꯨꯠꯇ ꯂꯩꯇꯦ ꯒꯃꯦꯟ ꯑꯃ ꯁꯦꯝꯍꯟꯒꯦ ꯁꯦꯝꯍꯜꯂꯣꯏ ꯍꯥꯏꯕꯁꯤ ꯉꯁꯥꯏꯒꯤ ꯂꯣꯗ ꯂꯩꯇꯦ ꯁꯤꯗꯤꯕꯀꯣ ꯀꯅꯥꯅꯣ ꯍꯥꯏꯀꯥꯟꯗ BJPꯒꯤ ꯈꯨꯠꯇ ꯂꯩꯕ ꯄꯣꯠ ꯑꯃꯅꯤ ꯀꯣ ꯑꯗꯒꯤꯗꯤ ꯃꯅꯤꯄꯨꯔꯒꯤꯗ ꯍꯥꯏꯔꯒ ꯃꯅꯤꯄꯨꯔꯒꯤ BJPꯒꯤ MLAꯒ ꯄꯥꯔꯇꯤꯒꯗ ꯂꯩꯕ ꯄꯣꯠ ꯑꯃꯅꯤ ꯁꯤꯗ
moina semen ba yabagi maram mayam su lei ado semen da ba yadaba maram mayam su lei bako ana semen da ba yabagi maram jing do putho ngang boda moina madugi do phajana counter toraga phajana haiba pora ma sange bako adu haidrna adu moina sum toba moina sum senba center na sum senba asum sum saraga then amagi ma mai thamui da leiri ba kuki gi minung sido adu sum yenga kan dadi kedore hayang ako badadi tampak ta vote le pada karawoi haise zai asang so haigre aina so hairi sini ko aina so haijeri sini aduna husi akoina yengdu si kuki yaw ka menum le kedu sajaw ne sa pakat na tawgi ya pakat pirnu karamba constitution gi karna te karamba kan article le yaw gi mo yaw de ya de le yaw de ya de haiba kai lege sin tara ka yaw da kedu gi hom puda ha quorum phari ne natro adu te ka sunati ko yaw gi yaw tu suno ko muidani mangjagdaba natro Sida kana moi tara sida yaudra kana kiri je kari gino habu hang jine nate kana na yaudra kana na kiri no kana am ta kidi dagi da kangu duna minungsi sauduna matam khara pya thamba yana ba manipur gi miam je kan nai gi ne kalaga kuki sum thinbai wane ko sum thilaga di fun wankale amaduna moina sum san lei ban sum wankala pai wane ba ko moina salandabam sangi natra salandabam sangi game nama semci miamgi haragadi miam adu ta kanano kuki suyawi nadra kuki suyaw barina moi emile su yahum thoi habna tro khoi harija yahum thoi haji si mayek na tabu wafam neba adu da yawba yaroi haragadi hatkani habadu kiragadi adum yawronu yakaim kai deba ko nadra adagidi den adagidi moi kiba adai ama hariba kangudu su indaga mena kaim tong jedragadi hoi kari haruni hoi kaim harangai liti nadra aduna popular government ti thamdaba yadaba matang ama yawi maramdi akhoi lengak si mong ma tawgre adu den mi khado su kana wa phangong na widumta manipur gi miam gi wakat pham leitaba ni music se ko khada pham leitaba kai khada do ni idp singi awa ba kai khanari gi ji kana na nai gi yum sabagi paisa handhan pira abni pia lenga na adi yengo ba ko adu yengo adagi ngasagi idp singi magyum sana ba paisa pi maim bok chang ba yade ba kangu du da paisa le kapsa le nadra hanadi yong leita ba du da lupa lising ba fu mga kapsa le ye nadra nan lora mari lora ma kar kai no moi na yum sabe ka de paisa no bo sine bo yari goi masing si de ba ko por oina pi ba ya ba na pi ba ama taw godam ne ba ko adu ga sap sana moina sangba yare hayedai sangba yakite sangba yadi noi matam khara du leiro manak du leiro adu yum saro paisa de leire na thak torga mada monta torga sangada poto paisa kapsang re ye aina khanbada numi tarani kunni phajala enadra sa phangiba aduna je moi magi sa wara pa mayam leram gani phajum leibang amdabagi jacket leibang amdabagi jersey leibang amdabagi mayam leram gani natra ingba matam sida adugi mayam du leitho mani natra hojaki matam dabu lak ahum khangna yum ama sawi na game na paisa pi lak ahum na sane si hoi moi gidari paksa da sabe ko pakan da khanba ya pakal loina khalaga di ka sunate ko natra adu budi ya ba kitang mong su tana mong sumna magi le jan badu bong natra ga su masa mawa den adai masa masu mayum ban ba ya bagi ko phium yum man hai tare yum man semba phaye ne khale ba ko aduna tangai phade manga bokti la manga bokti ai pening bane adu tawdi aduna sigi si karai da khanna do no sini akhoi khana bam natro moina solo le ja suspend natro assembly suspend dawe ji adu assembly isi ke dore mayam gi singba mayam se khana bam ni naina bam ne ba ko natra khana bam naina bam du solon gre suspend dog thame then ade ke dore manipur gi maram da karim khang da kangu mayam malai mayam masi adum seng adum ngang na je ba ko sangna da bida ko warong na da bida governor koi maram da manipur maram da mun khang po na moina di lai kha paraga min kha pok tam khang ha ya pote ba ko hagang gi mahau de man khang ya ponte ba ke ju natra irom gi mahau man khang ya ponte ba natra adum ba adagi den chief secretary phangi ma pa di lai dg phangi ma pa da gi lai natra adu ga den suna kan da idp gi rang thoe moina phu le phu da ga di sabak tar ka ni haire an ki dana khotna mayam police mayam jina phu du mai tei police natra mai tei phu nei natra wa kari gi no ha ka da babung oduna di phu haire phu da ga sabak tar ka ni hairi natra adudi thaina british matam da india da intel laga india masa mayam phone badu kari khena ge sini hojik matam siga manipur da pale siga si mayam se khoina yengom change ba ko aduna popular government ama lehenloi center gi makutta lei ko then akhoi bjp gi mla singi makutta lei natra moina taknaba aduga then hainaba ama change natraga di
ꯑꯗꯨꯗ ꯅꯠꯇ꯭ꯔꯒꯗꯤ ꯍꯟꯗꯛꯀꯤꯁꯤꯗ ꯑꯗꯨꯝ ꯍꯥꯎꯁꯀ ꯗꯤꯖꯣꯜꯕ ꯇꯧꯈꯤ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯋꯥꯗꯗꯤ ꯂꯦꯞꯄꯒ ꯁꯦꯟ ꯇꯤꯡꯒꯗ꯭ꯔꯥ ꯅꯣꯏꯒꯤ ꯍꯌꯦꯡ ꯄꯩꯁꯥꯅ ꯂꯩꯅꯤ ꯈꯣꯠꯀꯅꯤ ꯑꯗꯣ ꯍꯌꯦꯡ ꯂꯧꯗꯤ ꯂꯧꯈꯤꯕ ꯌꯥꯏꯀꯣ ꯑꯗꯣ ꯍꯌꯦꯡ ꯚꯣꯠꯇꯤ ꯏꯁꯥ ꯊꯥꯔꯛꯇꯧ ꯃꯥꯟꯗꯦ ꯁꯥꯟꯅꯔꯤꯕ ꯄ꯭ꯂꯦꯁꯤꯗꯤ ꯀꯣꯡꯒ꯭ꯔꯦꯁꯀ ꯕꯤꯖꯦꯄꯤꯒ ꯁꯥꯟꯅꯕ ꯄ꯭ꯂꯦ ꯅꯠꯇꯦ ꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩꯒ ꯀꯨꯀꯤꯒ ꯁꯥꯟꯅꯔꯛꯄꯗ ꯕꯤꯖꯦꯄꯤ ꯑꯗꯨꯝ ꯌꯥꯎꯕꯩ ꯋꯥꯅꯦ ꯕꯤꯖꯦꯄꯤꯒꯤ ꯄ꯭ꯂꯦꯅꯦ ꯃꯅꯨꯡꯒꯤ ꯄ꯭ꯂꯦꯅꯦ ꯑꯁꯣꯝ ꯅꯥꯀꯟꯗꯁꯨ ꯀꯨꯀꯤꯗꯁꯨ 6 ꯌꯥꯎꯔꯤ 6ꯇꯨ ꯃꯣꯏ ꯕꯤꯖꯦꯄꯤꯅ ꯀꯟꯇ꯭ꯔꯣꯜ ꯇꯧ ꯉꯝꯕ꯭ꯔꯥ ꯉꯝꯗꯦꯀꯣ ꯅꯠꯇ꯭ꯔꯣ ꯀꯅꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯏ ꯃꯣꯏꯗꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯃꯣꯏ ꯀꯩꯗꯧ ꯉꯝꯒꯦ ꯁꯤꯅꯤ ꯑꯗꯨꯗ ꯕꯤꯖꯦꯄꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯅ ꯀꯩꯗꯧ ꯉꯝꯒꯦ ꯃꯅꯤꯄꯨꯔ ꯒꯃꯦꯟꯅ ꯀꯩꯗꯧ ꯉꯝꯃꯤ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅ ꯀꯩꯗꯧ ꯉꯝꯒꯦ ꯁꯤ ꯌꯦꯡꯅꯁꯦꯕꯀꯣ ꯍꯥꯏꯕꯗꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯁꯦ ꯀꯅꯥꯅꯣ ꯍꯥꯏꯔꯗꯤ ꯃꯣꯏꯅ ꯂꯣꯏꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨꯗꯨꯅꯦꯕ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅ ꯂꯣꯏꯕ ꯀꯥꯡꯕꯨꯗꯨꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯩ ꯃꯅꯤꯄꯨꯔ ꯒꯃꯦꯟꯅ ꯂꯣꯏꯔꯝꯕ ꯀꯥꯡꯕꯨꯗꯨꯅꯦꯕ ꯂꯣꯏꯔꯝꯕ ꯍꯥꯏꯇꯥꯕꯅꯤ ꯅꯠꯇ꯭ꯔꯣ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯗ ꯂꯩꯕ ꯀꯥꯡꯕꯨꯁꯤ ꯃꯣꯏ ꯄꯩꯁꯥ ꯄꯤꯔꯗ꯭ꯔꯥ ꯃꯣꯏ ꯂꯣꯏꯕ ꯀꯥꯡꯕꯨꯗꯨꯅꯅꯦꯕ ꯅꯠꯇ꯭ꯔꯣ ꯃꯣꯏ ꯃꯈꯨꯠꯇ ꯂꯩꯈꯤꯕꯅꯦꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯈꯦꯠꯅꯩ ꯁ꯭ꯋꯥꯏꯗ ꯂꯩꯕꯒ ꯈꯦꯠꯅꯩ ꯑꯗꯨꯅ ꯁ꯭ꯋꯥꯏꯗꯁꯨ ꯃꯗꯨꯒꯤ ꯃꯇꯧ ꯂꯧꯔꯛꯀꯗ꯭ꯔꯥꯅ ꯑꯩꯈꯣꯏ ꯃꯤꯍꯨꯟ ꯊꯥꯎꯟ ꯆꯦꯈꯠꯂꯤꯅꯦꯕꯀꯣ ꯚꯣꯠ ꯃꯌꯥꯗ ꯇꯤꯀꯦꯠ ꯄꯤꯌꯨ ꯍꯥꯏꯕꯒꯤꯗꯃꯛꯇ ꯁꯨꯒꯤ ꯀꯦꯝꯞꯇ ꯂꯣꯏ ꯆꯠꯂꯤ ꯅꯠꯇ꯭ꯔꯥ ꯃꯣꯏꯅ ꯌꯥꯔꯀꯥꯟꯗ ꯇꯤꯀꯦꯠ ꯐꯪꯕ ꯀꯥꯡꯕꯨꯗꯨꯅꯦꯕ ꯀꯥꯔꯤꯁꯤ ꯑꯅꯝꯕ ꯀꯥꯔꯤꯁꯤꯡꯁꯦ ꯅꯠꯇ꯭ꯔꯣ ꯑꯗꯒꯤ ꯅꯥꯒꯥꯅ ꯈꯔ ꯑꯃꯨꯛ ꯃꯣꯏꯅ ꯈꯔ ꯑꯃꯨꯛ ꯇꯣꯡꯉꯥꯜꯂꯤꯀꯣ ꯅꯥꯒꯥꯒꯤꯗꯤ ꯑꯩꯈꯣꯏ ꯊꯦꯡꯅ ꯉꯝꯕ ꯊꯦꯡꯒꯥꯏꯅ ꯉꯝꯕ ꯀꯥꯡꯕꯨ ꯈꯔ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯑꯗꯨꯝ ꯑꯗꯣ ꯑꯩꯈꯣꯏ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯎꯈ꯭ꯔꯦ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯎꯈ꯭ꯔꯦ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯃꯣꯏꯔꯣꯝꯒꯤꯗꯤ ꯆꯠꯂꯤꯕ ꯃꯌꯥꯝꯁꯤꯅ ꯇꯤꯀꯦꯠꯁꯤ ꯄꯤꯌꯣꯅ ꯆꯠꯂꯤꯕ ꯃꯥꯏ ꯇꯤꯀꯦꯠꯇ ꯂꯦꯞꯆꯒꯦ ꯅꯣꯏꯅ ꯍꯦꯛ ꯍꯥꯏꯕꯈꯩ ꯏꯟꯖꯒꯦꯅ ꯃꯥꯅ ꯌꯥꯊꯣꯛꯎꯔꯤꯕ ꯑꯗꯒꯤ ꯗꯦꯟ ꯃꯣꯏꯅ ꯋꯥꯅꯣꯝꯃꯨꯔꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯅ ꯃꯣꯏ ꯀꯔꯤꯝ ꯎꯄꯥꯏ ꯂꯩꯇꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯗꯤ ꯃꯁꯥꯃꯛꯁꯤꯡꯁꯦ ꯑꯦꯝ.ꯑꯦꯜ.ꯑꯦ ꯃꯁꯥꯁꯤꯡꯁꯦ ꯃꯁꯥꯁꯦ ꯕꯤꯖꯦꯄꯤꯒꯤ ꯑꯣꯏꯗꯕꯩ ꯋꯥꯅꯦꯕꯀꯣ ꯀꯅꯥꯒꯤ ꯑꯣꯏꯀꯥꯟꯗ ꯉꯁꯥꯏꯒꯤ ꯀꯥꯡꯕꯨ ꯑꯃꯗꯨꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨ ꯑꯃꯗꯨꯒꯤ ꯃꯥꯒꯤ ꯅꯣꯃꯤꯅꯤ ꯑꯣꯏꯅ ꯂꯥꯛꯄꯅꯦꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯂꯣꯅ ꯌꯥꯗꯕ ꯀꯥꯡꯕꯨ ꯑꯃꯒꯤ ꯅꯣꯃꯤꯅꯤ ꯑꯣꯏꯅ ꯂꯥꯛꯄꯅꯦꯕ ꯀꯣ ꯑꯗꯨꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯕꯤꯖꯦꯄꯤꯒꯤ ꯐꯤꯔꯥꯜ ꯄꯥꯏꯔ ꯂꯥꯛꯄꯩ ꯋꯥꯅꯦꯕ ꯁꯤꯅꯦꯕꯀꯣ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯎ ꯐꯪꯉꯤꯁꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯦꯡꯉꯤꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯗꯤ ꯉꯁꯥꯏꯒꯤ ꯃꯣꯏ ꯑꯁꯣꯝꯗ ꯄꯨꯜꯂꯦ ꯅꯠꯇ꯭ꯔꯥ ꯑꯗꯩ ꯑꯩꯈꯣꯏ ꯁꯣꯝꯗ ꯄꯨꯜꯂꯨ ꯍꯥꯏ ꯑꯩꯈꯣꯏꯅ ꯄꯨꯜꯂꯨ ꯍꯥꯏꯕꯒꯗꯤ ꯑꯩꯈꯣꯏ ꯄꯨꯜꯂꯨ ꯍꯥꯏꯕꯗꯨ ꯑꯇꯩ ꯀꯔꯤꯝ ꯅꯠꯇꯦ ꯃꯣꯏ ꯐꯨꯅꯧ ꯍꯥꯏꯕ ꯅꯠꯇꯦ ꯑꯉꯝ ꯇꯥꯅꯧ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯗꯤ ꯗꯦꯟ ꯒꯃꯦꯟ ꯑꯃ ꯁꯦꯝꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯅꯣꯏ ꯄꯨꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯈꯛ ꯂꯩꯕꯩ ꯋꯥꯅꯦꯕꯀꯣ ꯄꯨꯜꯂꯨ ꯍꯥꯏꯕ ꯋꯥꯅꯤ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤ ꯄꯨꯟꯗꯕꯁꯦ ꯑꯩꯈꯣꯏꯅ ꯎꯏ ꯅꯠꯇ꯭ꯔꯥ ꯍꯦꯛ ꯌꯦꯡꯕꯗ ꯑꯗꯨꯝ ꯄꯨꯟꯗꯦ ꯉꯔꯥꯡ ꯅꯍꯥꯟ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯅꯤꯌꯔ ꯑꯣꯏꯔꯕ ꯕꯤꯖꯦꯄꯤꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏꯗꯨ ꯇꯥꯔꯦꯗꯅ ꯑꯗꯨꯅ ꯕꯤꯖꯦꯄꯤ ꯍꯥꯏꯕꯁꯤ ꯃꯥ ꯄꯥꯔꯇꯤ ꯑꯐꯕꯅꯤ ꯑꯗꯨꯝ ꯍꯥꯏꯀꯣ ꯃꯤꯅꯤ ꯐꯠꯇ꯭ꯔꯤꯁꯦꯅ ꯍꯥꯏꯕꯗꯤ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯔꯒꯗꯤ ꯑꯇꯣꯞꯄ ꯄꯥꯔꯇꯤꯗꯒꯤ ꯆꯪꯉꯛꯄ ꯆꯪꯉꯛꯏꯁꯤꯡꯗꯨ ꯀꯅꯥꯅꯣ ꯍꯥꯏꯔ ꯑꯩꯅ ꯈꯨꯗꯝ ꯊꯤꯜꯂꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥꯅꯁꯨ ꯄꯜꯂꯝꯗꯕꯅ ꯊꯤꯜꯂꯔꯣꯏꯕꯀꯣ ꯑꯗꯨ ꯃꯤꯗꯨ ꯐꯠꯇꯦ ꯁꯤꯅꯦꯕꯀꯣ ꯍꯥꯟꯅ ꯂꯩꯖꯕ ꯕꯤꯖꯦꯄꯤ ꯀꯥꯡꯕꯨꯗꯨꯗꯤ ꯑꯗꯨꯝ ꯐꯩ ꯍꯥꯏꯕꯅꯦꯕ ꯍꯥꯏꯕꯗꯤ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ ꯁꯤꯗꯁꯨ ꯀꯣ ꯃꯄꯥꯟꯗꯒꯤ ꯆꯪꯉꯛꯄ ꯀꯥꯡꯕꯨ ꯑꯃ ꯆꯪꯉꯛꯇꯕ ꯀꯥꯡꯕꯨ ꯑꯃ ꯌꯥꯎꯔꯦ ꯇꯣꯈꯥꯏ ꯇꯥꯔꯦ ꯃꯣꯏ ꯃꯁꯦꯟꯁꯦ ꯈꯥꯏꯕꯣꯛ ꯂꯩ ꯍꯥꯏꯁꯤꯃ ꯅꯥꯈꯩ ꯑꯗꯨꯝ ꯁꯦꯡꯉꯦꯀꯣꯁꯦ ꯑꯗꯨ ꯇꯧꯒꯅꯨ ꯑꯩꯈꯣꯏ ꯍꯥꯏ ꯑꯗꯨ ꯇꯧꯒꯅꯨ ꯁꯤꯅꯦꯕꯀꯣ ꯁꯤ ꯃꯅꯤꯄꯨꯔ ꯀꯟꯕ ꯀꯟꯗꯕ ꯍꯥꯏꯕꯁꯦ ꯃꯣꯏ ꯃꯈꯨꯠꯇ ꯂꯩꯔꯒ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯗꯤꯚꯥꯏꯠ ꯇꯧꯔꯀꯥꯟꯗ ꯀꯅꯥꯅ ꯀꯟꯗꯣꯏꯅꯣ ꯁꯤꯅꯤ ꯀꯅꯥꯅ ꯀꯟꯗꯣꯏꯅꯣ ꯁꯤꯅꯦꯕ ꯀꯣꯡꯒ꯭ꯔꯦꯁꯀꯤ 5 ꯀꯥꯕ ꯂꯥꯛ ꯀꯃꯥꯏꯅ ꯀꯟꯗꯣꯏꯅꯣ ꯀꯣꯡꯒ꯭ꯔꯦꯁ 5 ꯂꯥꯛꯀꯥꯟꯗ ꯃꯣꯏꯒꯤ ꯆꯥꯟꯅꯐꯝ ꯀꯔꯤ ꯂꯩꯒꯦꯕ ꯆꯥꯟꯅꯐꯝ ꯀꯔꯤ ꯂꯩꯒꯦꯕ ꯑꯗꯨꯅ 5 ꯀꯥꯕꯗꯨꯗ ꯇꯥꯏꯅꯕ ꯀꯔꯤꯝ ꯀꯥꯟꯗꯦ ꯑꯩꯈꯣꯏꯅ ꯀꯔꯤꯝ ꯍꯥꯏꯔꯨꯕ ꯀꯥꯟꯗꯦꯕꯀꯣ ꯅꯣꯏ ꯃꯁꯦꯟ ꯑꯗꯨ ꯄꯨꯟꯈꯣ ꯄꯨꯟꯗꯗꯤ ꯌꯥꯔꯣꯏ ꯄꯨꯟꯗꯗꯤ ꯑꯣꯏꯔꯣꯏ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯅꯍꯥꯟꯋꯥꯏꯗꯤ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯄꯨꯜꯂꯀꯥꯟꯗꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯀꯔꯤꯝꯇ ꯑꯩꯈꯣꯏ ꯃꯅꯥ ꯃꯅꯤ ꯅꯥꯏꯅꯖꯔꯔꯣꯏ ꯄꯣꯄꯨꯂꯔ ꯒꯃꯦꯟ ꯑꯃ ꯁꯦꯝꯕꯒꯤ ꯂꯥꯂꯣꯡ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯈꯣꯠꯀꯗꯒꯦ ꯑꯃ ꯇꯧꯒꯗꯒꯦ ꯀꯨꯀꯤꯅ ꯀꯃꯥꯏꯅ ꯌꯥꯎꯍꯟꯕ ꯀꯃꯥꯏꯅ ꯌꯥꯎꯍꯟꯗꯕ ꯍꯥꯏꯕ ꯄꯣꯠꯁꯤꯡꯗꯣ ꯑꯩꯅ ꯁꯤꯗ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯑꯍꯩꯄꯥ ꯁꯥ ꯉꯥꯡ ꯌꯥꯄꯣꯟꯇꯦ ꯃꯗꯨ ꯃꯣꯏꯒꯤ ꯄ꯭ꯂꯥꯟꯅꯤ ꯃꯣꯏꯒꯤ ꯄ꯭ꯂꯥꯟꯗ A B C ꯇꯧꯔꯒ ꯈꯥꯏꯒꯗꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯒ ꯒ꯭ꯔꯨꯞ ꯇꯧꯔꯒ ꯀꯦꯝ ꯇꯧꯅ ꯂꯩꯔꯒ ꯀꯅꯥꯅ ꯒꯃꯦꯟ ꯁꯦꯝꯍꯜꯂꯛꯇꯣꯏꯅꯣ ꯑꯥꯗ ꯈꯟꯗ ꯌꯥꯄꯣꯟꯇꯦ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯑꯩꯅ ꯑꯣꯏꯔꯁꯨ ꯑꯩꯅ ꯒꯃꯦꯟ ꯄꯥꯏꯔꯁꯨ ꯑꯗꯨꯝ ꯌꯦꯡꯁꯦꯕꯀꯣ ꯁꯦꯟꯇ꯭ꯔꯦꯜ ꯒꯃꯦꯟꯁꯦ ꯑꯩꯅ ꯄꯥꯏꯔꯦꯅ ꯈꯜꯂꯁꯦꯕꯀꯣ ꯇꯥ ꯒꯃꯦꯟ ꯁꯦꯝꯍꯜꯂꯨꯔꯦ ꯃꯣꯏꯅ ꯍꯥꯏꯌꯦꯅ ꯁꯦꯝꯍꯜꯂꯨꯔꯀꯥꯟꯗꯨꯗ ꯑꯃꯨꯛ ꯄꯨ ꯊꯥꯡꯉꯝꯗꯕ ꯏꯔꯥꯡ ꯑꯃꯨꯛ ꯊꯣꯛꯂꯛꯑꯣꯅꯦ ꯑꯃꯨꯛ PR ꯊꯝꯒꯗ꯭ꯔꯣ ꯅꯠꯇ꯭ꯔꯣ ꯁꯤ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯇꯧ ꯀꯣꯛꯀꯗꯒꯦ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯌꯦꯡꯗꯕꯁꯨ ꯌꯥꯄꯣꯟꯇꯦꯕ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯅ ꯄꯣꯠꯁꯦ ꯈꯤꯇꯪꯗꯤ ꯂꯨꯏ ꯑꯗꯣ ꯁꯦꯝꯍꯟꯒꯦꯁꯨ ꯃꯣꯏ ꯃꯈꯨꯠꯇ ꯂꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯅꯍꯥꯟꯋꯥꯏ ꯂꯣꯏ ꯀꯥꯎꯔꯝꯗ꯭ꯔꯣ ꯑꯥꯔꯇꯤꯀꯜ ꯀꯌꯥꯅꯣ 355 ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯍꯥꯟꯋꯥꯏ ꯇꯧꯔꯝꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯂꯩꯍꯜꯂꯒ ꯒꯃꯦꯟ ꯁꯦꯝꯕꯗꯤ ꯀꯔꯤ ꯀꯥꯏ ꯆꯨꯝꯕ꯭ꯔꯥ ꯑꯗꯨꯒ ꯑꯗꯨ ꯁꯨꯝ ꯅꯩꯅꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨ ꯁꯨꯝ ꯅꯩꯅꯔꯛꯀꯗꯣꯏꯅꯤ ꯀꯃꯥꯏꯅ ꯇꯧꯔ ꯌꯥꯒꯗꯒꯦ ꯍꯥꯏꯕ ꯄꯣꯠꯇꯨ ꯌꯦꯡꯗꯣꯏꯅꯦꯕ ꯃꯄꯥꯟꯗꯗꯤ ꯁꯔꯀꯥꯔꯗꯤ ꯑꯗꯨꯝ ꯊꯝꯕ ꯑꯗꯨꯒ ꯃꯅꯨꯡꯗꯅ ꯄꯋꯥꯔ ꯌꯥꯎꯍꯟꯗꯕꯗꯣ ꯑꯗꯨꯒ ꯃꯅꯨꯡꯗ ꯄꯋꯥꯔ ꯌꯥꯎꯍꯟꯗꯕ ꯅꯠꯇꯕ ꯉꯁꯥꯏꯒꯤ
security ki kano sidi akoi Manipur ga mena he pakai ngamoi do kot khara leibani na ada mui force khara leibani na adu chu khara yang khadra adu dainaram gani akoi na khangpote mi kamai to ya ga do no sineba adu ga mui sodum khangi aden adagi di akoi na government ama semaningi ba sang sidagi emili singna moi na semaningi moina moi di itu turabani ju itu tu pham de le pone ko pa hai wani hoi propaganda gi wani ko adna humang ka khalam gani ahing de ko ahing de managan humang ka ba emili yaram gani तौरीसीबु कईनो अखोई भोट लेपना फादोरिब्रा लेपताना फादोराइसे बीजेपी की एमएलए द खुमांग कांग यारमगनी खंगदब लेमलेम तो होना फरने खंद मसिनिको अदु कनानो अदुना सुगम मयाम सी येंग कांदा होजे अखोई मांगदा तारि गवर्नमेंट अमा सेमलब को पीपल की मागी डिमांड मयाम सी सामदा सामा खोई पिबंग मोय खोई खोई खंगे को लंबी थोंग खरा सेमदना खोतना फजना उफुल वाफुल की लंबी ओइरिबा मयाम से होजे खरा संबीदना खोपीदना तौबा देन अदगदी थबक का खरा मसा मसु खरा तंगाई फदना खर लौबीबा नत्रा अदगदी सेन अरे आईडीपी सिंगी वखत मयाम लैसिंगी मोगी अवा मयाम से खर यंगबीबा सरकारदा सी मसुम मसा मयाम मा तोकादा अदगी मयाम की वखत मयाम मा लाइबा मयाम से कमाई तंग सोल्व तौबदगी हाय पोट मा यंगदम नत्रो अदु यंगबा ngamakandaने बा खोइना पॉपुलर गवर्नमेंट मा लैबगी नुंगाई बायना फरकादा मोइदा खोइ कान तोंग दुसे वोट पिनिंग दुसे अदु नत्रो अदु सुनतना सब मानना तोरगा सम लॉ एंड ऑर्डर दा हौबदगी लेबो लाख पैसा मयाम थादाबा अदु सम तोरगा अदगी देन लेपाकी सेन तुम फते सेन तुम नुंगाइनम लेना मियामना पामदबा यूजे मोइ योरहन सुमायन तो नत्रा सुमायन तो अदुना फेल स्टेट अमा सुम ओइरगदी अदुम ओइले तारगदी मथंगदसु बीजेपी से तुम कादबा सेंटरनसु लेगाक सिंदों सिना थोकुम तौबा अदुगी मसासु लांगौबा अदुसु सेंट्रल गवर्नमेंट ना खनगनी अदुना तंगाई फदना जागी आई मरुप असांगना कसंगना हाबिरिबा पोतो याम समी नोई पुंदबा याति मीना पुल्ली नोइना पुंदि कइनुसे अदुसु बीजेपी की मनुंगदा असोमदि बीजेपी मनुंगसु नत्ति नत्रो मुइना पुनबा ngami करी कोज द पुल्लिनो खंब्रा करी कोज द पुल्लिन हातारदि यूनियन टेरिटोरी की कोज द पुल्लिन यूनियन टेरिटोरी द कदोरे खंब्रा पीरोरोयसे हायराम नत्रो आदे हायराम नत्रो अदुमक्तुदा दुम पुल्ली नत्रो पुल्ली अखोई निंगाई अखोई मुक्पा यारी न मुइनेबा मुक्पा यारी न मुइदु कइनो मुइदा पावर खरा ले पावर दु कइनो हारकदि मुइसे सानबीबा मी ले सानबीबा कांगु मा यावरी अदुगा कमाय तौना गवर्नमेंट समिना दोनो हाइबगी थियोरी मा फोटोकम चंगे नद्रो देन अदुना ने खोइना साइड माइ थियोरी मयाम दो अदो मोइना आदई सम सेबिरकनी अद मोइना माइ तौ सेदरना माइ तौ जरकनी लुसिंग बसिंग याम कन खनरी खोनरी ने तौरगा सम लेदारगा देको लुसिंग बसिंग खनबदा अकोमबदा कमाय तौगिबो डिजॉल्व तौ हाइरे नद्रो डिजॉल्व तौरदी अमता लेत्रे नद्रो हा अमता लेत्रे नद्रो अदई नोई हौसिनी कने नद्रो अदो पार्टी द वॉल्यूम ने कने अदो खोइदी थिल ताकदोनी को तु मम याला पाइरि नुपासे मसी काम तो मणिपुर लेंगा मुथत की बगांगु दुनी नद्रा मुई मतमदा इरांग थोंगी बदुनी थिल ताल करेबा अदना बोल लेप मतम लेप तबना फब मतम यार कने से खोइ उजों नंगलिंगे हायौगे बको अदना पॉपुलर गवर्नमेंट अमा सेमगे हाय तारगदी मणिपुर कनबगी इहौसिदनो यावगदबनी को देन इहौसिद यावगदबनी यावरगा कदगबो नुइना लुसिंबगी फम मुनबगी मतम नत्ति को नुइना फनयामना मुनरसोबको आदा मवा का सुलविरोय मोइन हानंग मी हापकनी सौदी गवर्नमेंट अमा कमाई तों सेमन गदगे अदो देन गवर्नमेंट अमा सेमकांदा स्टेट के लॉ एंड ऑर्डर्स कमाई तगदगे सिना त्रो खोइन नेना दुजे नत्रो अदगी सेल थुम कमाई तों खर लौरगा खोलगा अमा तौरगा मियाम दा हुजि खोइ नोइना पीगी बसै थेंग मयाम अमा नत्रा इकोनॉमी लेखा तागिबा देन अवा अना तारिबा मयाम सि खितंगसु को सामन दा अमा तोंगसु हंजन बा यारनबगी मोमोल मिनुक मंगदा सुनो फितंग तोंजबा यारनबगी थौरांग मयाम मा तौदे यादबा पोट अमा लेतना अदुना सही अमा सिदा नोइना मयाम से मयाम पेहलनगदबनी मयाम नुंगाय हनगदबनी अदु पेहलन बंगमद्रबा नुंगाय हन बंगमद तारगदी नोइ आदा दिल्ली दा ओडदगना कनोदा बिहार दा कनो काय गायना थंबाल गांग हत कारे जेडीयू हत कारे स्वादा कानी गायना ता यापोती को तू हिदुनी नत्रो एमपी इलेक्शन दा टूरिदम खंगोबको मणिपुर से बेराने से खंगो अन्ना पैसा ngakna yadab matang lakani bot khomasan sapat tan ba yarokani yo sangai festival tong hare tokchalure natra sangai festival tokchale hojina sangai festival do adra yaoruba mayam sidu sengdoro na haire no sengdo honda bangam gadro ai haigi nemta police ta haige governor da haige chief secretary da haige ne je no ne sengdo honda bangam gadro si haige bako ngam gadra ba se ande noina moibu
ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯈꯣꯏ ꯀꯩꯅꯣ ꯄꯤꯉꯝꯒꯗ꯭ꯔꯕ ꯁꯦꯀꯨꯔꯤꯇꯤ ꯄꯤꯉꯝꯒꯗ꯭ꯔꯕ ꯁꯨꯃꯥꯏꯅ ꯗꯤꯚꯥꯏꯠ ꯇꯧꯍꯜꯂꯤ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯗꯤꯚꯥꯏꯠ ꯇꯧꯍꯜꯂꯤ ꯀꯔꯤꯒꯤꯅꯣ ꯁꯤ ꯅꯣꯏ ꯍꯥꯟꯅ ꯈꯟꯗ꯭ꯔꯕ ꯅꯣꯏ ꯍꯥꯟꯅ ꯈꯜꯂꯧꯗꯕ ꯐꯣꯜ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯉꯜꯂꯤꯉꯩꯗ ꯍꯥꯏꯔꯝꯗ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯇꯧꯒꯅꯨꯅ ꯁꯤ ꯇꯧꯒꯅꯨ ꯌꯥꯅꯔꯒ ꯇꯧꯋꯦꯅ ꯍꯥꯏꯔꯝꯗ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯐꯖꯔꯦꯅꯁꯦ ꯁꯕꯛ ꯐꯛꯑꯦꯅꯦ ꯅꯠꯇ꯭ꯔꯣ ꯁꯕꯛ ꯐꯛꯑꯦ ꯅꯠꯇ꯭ꯔꯣ ꯁꯤꯒꯤ ꯀꯟꯁꯤꯀ꯭ꯋꯦꯟꯁ ꯃꯌꯥꯝ ꯑꯃ ꯌꯦꯡꯉꯣꯕꯀꯣ ꯑꯗꯨ ꯀꯅꯥꯅꯅೋ ꯍꯥꯏꯔꯒꯗꯤ ꯒꯃꯦꯟ ꯄꯥꯏꯕ ꯍꯩꯇꯕꯗꯒꯤꯅꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯗꯣ ꯃꯁꯤꯒꯤꯁꯦ ꯃꯩꯇꯩ ꯃꯆꯥ ꯑꯣꯏꯔꯝꯃꯒꯗꯤ ꯑꯩꯈꯣꯏ ꯈꯜꯂꯛ ꯑꯣꯏꯔꯝꯃꯒꯗꯤ ꯃꯁꯤ ꯊꯣꯛꯑꯝꯃꯣꯏꯕꯀꯣ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯔꯝꯗ ꯃꯨꯟꯅ ꯈꯪꯗꯕ ꯀꯥꯡꯕꯨ ꯈꯔꯅ ꯂꯩꯄꯥꯛ ꯉꯥꯛꯑꯦ ꯑꯗꯨꯅ ꯀꯩꯗꯧꯒꯦꯕꯨ ꯃꯅꯤꯄꯨꯔꯁꯦ ꯇꯪꯗꯨ ꯂꯩꯇꯥꯕꯗꯤ ꯂꯥꯏꯔꯅ ꯆꯥꯎꯈꯠꯄꯁꯨ ꯌꯥꯔꯔꯣꯏ ꯀꯩꯝ ꯇꯧ ꯌꯥꯔꯣꯏ ꯀꯩꯝ ꯂꯦꯡꯉꯝꯃꯣꯏ ꯍꯧꯖꯤꯛ ꯀꯩꯝ ꯂꯦꯡꯗꯗꯅ ꯎꯔꯤꯁꯦ ꯑꯗꯨꯅꯅꯦꯅ ꯑꯩ ꯁꯨꯃꯥꯏꯅ ꯇꯧ ꯊꯝꯖꯒꯦ